MSTV mi ang tabiri basingbu namaithem kajalna khurumjari haujen nunthilgaba pau pijari Leibaga sige sakot thaurak amadi kari tawsige haibado ninanaba assembly da khanasi debate tawsi pakhum lerodaba maphamda ngangnagumsi masini democracy gi fajaba haina chief minister nongthomam birena phongdokre wafam asi chahi khudingi pangthotuna lakpa har gar tiranga campaign ge saruk ama oina ngasidagi hauduna tha sige 15 fawa pangthokadaba Tiranga Concerts ki tharam ama Department of Art and Culture Government of Manipur na sinduna Palace Compound da laiba MSFDS ki auditorium da pangthokhiba tharam aduga mari lenana phongdokhibani tharam aduda Health and Family Welfare Minister Dr. Sapam Ranjan Youth Affairs and Sports Minister Govindas Konthaujam PSED Minister Lesangthem Susindro Transport Minister Kasim Basung Water Resource Minister Awangboy Niumai Moirang STG MLA Thongam Santi Wangkai STG MLA Thangjam Arun Kumar Pasoi STG MLA Sapam Keba Wabaga STG MLA Usam Diben Lamla STG MLA Kongmantabam Ibomcha Langthawal STG MLA Karam Shyam Yauna Tongan Tonganba Civil Department ki Makokba Thomi Kya Susaru Yaki CM Biren na makata duna hai Prime Minister gi makada India da nationalism gi achoba hiu ama puduna lakli mahak lakpadagi yoga masana bu Prithvi gi oina recognize tawhanduna malem pumbada sanahale mahak laktringi mamangda Prime Minister kaya ama lekre adubu lisingane 13 dagi mahak lakpadagi Indian citizen khudingmakna nationalism gi wakhalon lehennaba paujal pirakli scheme kaya haudoktuna kanaba kaya piri Prime Minister na amata oiba wakhalonda punsinnabagi hargar tiranga haudokpani haina khalli Police Department na su hanagom 15 August achoba hargar tiranga gi rally simbiu India mapangal kanhannaba hotnaba matamni Bangladesh ta thokliba thaudok amadi yumthangnaba da thokliba sing asigi geopolitics asi ekhoi mayam nainaba changi masi mayam asi India na kanba Nation ama oraba matamda thengnaba ngamgani aikhoi masel thugainaba agency mayam leiri haibasi karoidabani maram aduna nation first haiba wakhalon si leigadabani leibaga sige chakha thawrang amadi kari tauri khannanainaba assembly da khannasi debate tawsi pakhum leroidaba maphamda ngangnagumsi masini democracy gi fajaba madu natabada aikhoi masel marakta mangjaba yaba mawongda amana amada inshin biganu Leader ama oina praja miyam phadaba ngamba mathau tai ngasidagi hauduna hargar tiranga mafam da pangthokpa hauragani aikhoi ge lekhidraba leibaga sigi damak kathokhraba athoba singi mafamda ikai khumnaba utpasu tangai phade IDPS singi manakta minister MLA singna 15 August da makhoi ga unaduna chaklen ama chaminnaba simbiu makhoi ge awa ana wari sasi angang singda ahau atum pijaduna Marebak Mazati Nushibagi Wakalon Sandopiu. Harokliba Angang Singda, Halaman Singna, Marebak Mazati Nushibagi Wakalon Tambiu, College Singda, Housing Assembly Toduna, National Anthem, State Song Sakliba Asigi, Apunbagi Wakalon, Marebak Ningba, Henkat Halagani. India Mapangal Kanhanba, Maromdom Nepchabangamba, Lebak Ama Ohenba Haibasi, Yamna Matautai. Malemgi Oina Honokliba Geopolitics Asi, Tinanaba, Hotnabada, Mayam Pumna Magna. Tiranga rally Tiranga run na chingba pangthorakpada saru yabiu haina su appeal tawki aduna aikoi khanggadawsi aikoi mapangan shonanaba difference agency mayama aikoi gi masen gi marakta difference akoi thugai na bagi damkasu agency mayama ma lai hebse koi khanbada aduna nation pass ase Nation pass na leibak si bu nungsibagi wakhalon ji ko hana leikraba leibak si kai ya ro hebagi wakhal hana leikraba leibak si koi gi hebagi wakhal leikradi any agency na koi da inject awragasu insight awragasu madu koi lawde leibak si da kari dawri kari lakadori kamai kari dawri wana gadab not outside takhum leiru de phon ngan buye ansar pina ya phon du da debate bu that is the real democracy. And certainly that is not democracy. Kangpokpi district ki mafam amada sakhangdaba khutlai paiba singna pawnam nanaba che amadi pawnam bada changdraba yadraba potlam sing mai thakibagi mayokta lamdam asigi pawmi sing nomagi oiba sintha leptuna wakat khongjang changsin kre hariba thodok asi tha asigi tariki numit yungba
matung pung amarom tarakpa matamda Kangpokpi district ki mafam amada pauche amadi mari lenaba potlamsing adu lauthaduna mai thaduna mahankhibani thaudog asigi matangda tha asigi nipanda amju amadi EGM gi apunba mifam ama pangthoktuna thaudog adu akanma mawongda condemn tawbaga loinana thawong asi democracy gi fundamental bu singnabani haina lawbaga loinana nomagi sintha leptuna yaningdabagi mifam asi sathabani ngarang Manipur Press Cup da chathakiba wakat khongjang aduda saruk yakiba amjugi Vice President Ras Nongthongbam na hai hariba thawong adu e pauga mari leinaba potlamsing aduda attack tawbani haina lawde madu media khunaida attack tawbani haina lawi media da attack tawba haibasi constitution na piriba right to speech and expression da attack tawbani loinana democracy gi fundamental bu singnabani haina lawbaga loinana thawong asi akanba mawongda condemn tawi haibasi lengang amadi leibak sin thungna khanghanba mathau tai haibagi wakhalonda chathabani mahakna hai hariba thodok asi nungthal pobopta thokiba amani masida security advisor Kangpokpi DC SP Kangpokpi police amadi security forcing kari tawraga leibagi state asigi highway sing paliba BJP lengang asina ngak shembada fail ore haibasi mayek singna takle phongdoki hariba thodok adugi matangda governor Manipur gi chief minister IPR minister security advisor amadi DGP da memorandum amasu pisinkre role da attack to win logde printing material da attack to win logde madu koi media da attack to win logde media da attack to hai pasi koi leba asigi constitution da piri ba freedom of speech and expression da attack to wini madu da attack to hai pasi koi leba asigi democracy fundamental fabric da attack to wini mara maduna madu condemn to bagal no na madu ki strong message ama lenga ta and across the length and breadth of the country koi india pomba yohon ba mathak ta hai ba wakal unda ngasi koi amjugi amadi EGM and also koi manipur da leba media organization khuding maki electronic print khai maki journalist kaltana tana masida thabak toriba mipam hadi every member every employee khuding mangna masida ngasi si pullaga manipur press club sida koi myam si protest demonstration ama koi tausi han koi se tawmina tha asigi tareta Kangpokpi ki mafam amada newsprint yauna press ke potlam kaya mai thabada trainava sing matik chaba chairak pibaga loinana mai thaudaba potlam sing ona natraga Council Authority da sinana ba wafam All Naga Traders Association Manipur gi maikaidagi taksil lakli ngase Manipur Press Cup ki thangjang hall da pangthokiba pau gi mifam amada wafam asi All Naga Traders Association Manipur gi advisor cum spokesperson jurist abon maina phongtok laduna hai press media haibasi lamdam asida leiba akhoi mayam gini miyam da pau I yahonduna mit mai singhaliba press media gi potlam sing mai thaduna manghan ba haibasi tasingna laibak thibani asigumba thabak thauram tawriba sing asi lengakna athuba matamda thidoktuna turak pibiu hairaduna Manipur gi national highway amadi international highway asida potchoi puthok pusin tawriba driver sing da illegal oiba mawongda harassment pibagi chang aduki matik hengalakli masi tasingna miyeng changbinaba authority leiterbara asigumba fibam asida hariba lambi sing asida pot puthok pusin chatpa ngamloidabagi fibam ama lakli maram asina driver sing da mentally physically harassment pibagi thabak lepiu illegal oiba mawongda tax khomgatliba sing lengang asina thingbiu loinana lambi chathok chasin tawbada illegal oiba problem ama leire haiba matamda complaint tawfam ama sembiu haiba demand tawrakhi measures lambien da chathok chasin da driver singbu transporter singbu harass to security measures myam do nahan kuire si ngang basak pa I think discussion panel of discussion myam series of panel of discussion koi local media da tawki myam su tare but then housing for effective oi dana lei ribase I think is very unfortunate aduna housing tagidi asi effective oi ba adumba implement to ngamba action lokhat pi wa bisi koi gi sarkar koi gi Manipur sarkar pubirba government da sukoi chum thamjage organizing committee numit nini khanna ninaba mifam na sinduna pokpadagi siba phawbagi tharam singda honglakliba machot amadi masina khunagi semet londa piriba chaithengi matangda haukiba jun kunithoi kolumdoida pangthokiba numit ninigi workshop na lawkiba warep adu leibak miyamna ayaba pibagi tharam ama ngasi palace compound da leiba city convention center da pangthokre ngasi gi tharam adu da art and culture gi hanagi commissioner K Radha Kumar Singh na moderator oikibaga loinana tongan tongan ba wangang loi kaya na lawkiba warep singi matangda wafam kaya thamki pangthokiba tharam aduga mari lenana organizing committee gi convener paungnam thakaba maitei na hai
chahi asigi June 7da lamdam asigi leijoriba natki oiba chatnabi kayasing mangtharakpagi matangda khanaduna warep ama lauki warep asigi matung inna tha adugi 12 da amuk lup 19 natki oiba pokpa luhongba sibana chingbada ka hena mitau tamba manba amadi mapal lamdagi chatnabi kaya pusilakpana maram oiraga senjau paiba kayana aikoi gi chatnabi asibu namthaduna mapalgi chatnabina mahu sinaba khonarapa asigi matangda aikoi gi natki oiba lining naishona chingbasing mangkiba tari haiduna wakalon manaba sing apunshinduna MU da miyamgi oiba khanan inambagi mifam ama pangthokduna warep kaya lauki hariba warep sing adu ngasi miyamgi oiba khanan inaraba matung miyamna ayaba pigadawribani amadi mifam asina larakpa warep sing adu lamdam asigi lekai gi club amadi mera paibi singa khosamnaduna thabok chongsinba hawragani haiki cake inarapa cake pinarapa photo pinabagi photo sinaba pinabagi koi mapangi sanabi kaya se koi musi matam sana thingongtraga ni koi ki lair bana lamdam oiba iramdam ase nongbadi koi mikha pon ba soidan oida kanina khanjar kanda masidi kannana bi dama koi tangai pandana koi khongthang ase lakhachar punya bisima lakiri ba pausi amati print media sinau punamuki mapamda ai ngasigi convener ho oina ai miamda papunsi thamjari Langi Saiteng Panglava Singda, Mateng Pang Makocha Lamba Miamda, Puba Tambangam Larweda, Demand Kaya Taropadagi, Kangbangam Dabadagi, Yumdagi Mapal Toknadre Haina, Chamgi Hanagi President, N. Rajendro Elias Boyna, Ngasi Kundrakpam Awang Nekai de Laiba, Lai Pangamba Community Hall the Pangtokiba, Kamelok Land from the Lake Draba, Lai Mayum Premgi Apopida, Inkolpata Kusina Bagit Taronga, Marilyn Fondokre, Hokiba Chahigi Juntarani Toida Tokiba, Kamelok Land from da, Sokpadagi, Lekanaram Lava Matunda, October Kumapan. Lekidraba, Lai Mayum Premgele Horiba, Imung Manung, Masagi in Kolaitabana, Kundrakam Awang Lekaida Laiba, Asan Bayum Amada Lairapani, Lai Mayum Prem, Lekidraba Matunda, Mahaki Imung Manungna, Tenariba Awabada Mating Pangna Rajendro, Elias Boygi Kutangda, Mahaki Machanuba, Nongtongbam Ajoy Elias Pelena, Naurem, Kuning Tekta Point Manga, Chauba in Kolama, Lairaga Mating Pangna Kibani, Ajoyna Lairak Liba in Kolgi. Pata Rajendrona, AT General Headquarter gi Advisor Ranjit Elangbamda Kusinaki. Ranjit Elangbamna, General Headquarter gi Mahusinduna, AT Unit 16 gi Commander Mongjam Bazanda Kusinaki. Mongjam Bazanda Lekidraba, Laimayum Prem gi Apopi, Laimayum Memada Kusinaki. Tawamga Marilena Rajendrona Makatana Fondokibada, Langi Saiteng Kang Niba Micham Miamda, Puba Tangbangam Larweda Demand Kaya Tausilapana, Tenariba Lan Asi, Equi Masel, Onsen Naraga, Kang Tapta Lushin Kigadra Chunaba Parokle, Etina Amata Oina Punshinduna, Yeknaba, Mayong Yanaba Torok Liba Sumna, Torakpada, Lan Sumai Pakani, India Langaksu, Lumna Logani. Lan Asi Tinagadaba Yamna Watli, Lan the Tawai Takraba Atoba Singi, Lehoriba, Imung Manuna, Tinariba Awabada Mating Pang Magalunana, Lan the Sokpadagi, Sona Horaba Singishu, Mating Pang Minase Haiki. Labak Sida, Lan Manus, the Equi Merca, Magi Cookie in Lakus. She's the Maramorga, that's in a Kunaka Mayamasu, Tom Hungrable. And Awaba the Lake Kuning up of the other. When the young nobody Lumaga lady, I put in Mercs the Machoy Tabaki for Malaysia. Masi Yarga, they must see Robidana. I get Tawana Pontapi, a Tobusin in a Kanjaram. London with the Tawana Pontapi, a Saki, Makona Kanjaram Porto. I'm a quite lance in my pan of Honabada. When you see Arambina, upon Mamma Sagalaga, Laura Piriachi. She might have done Lady will look quitting Maxu upon Mamma Sagaminaraga. Land Chinnergati, the government to come on, the government to come on. Bisnupur District Manung Chamba in Tokongda Laiba MS Kongnang Gas Agency gi Consumer Sing Gas Pangdabagi Awaba Mayok Nari Aduga Gas de Handana Subsidy Changlak Le Haiba Local Media Sing da Pau Yorokpadagi Gas Agency Asi Oriba Pibam Manipulenga ki KEF NPD Department ki staff sing na yengsin kre Ngasi zatagi ba yengsin khongchat aduda KEF NPD gi OSD POL Haubam Bobby FCS OA Naurem Johnson OA Y Hitler na Saruk Yaki Yengsin Khongchat aduda Saruk Yaki ba staff singna Kongnang Gas Agency Officer Changduna Makoy staff singaluna na gas pitok pisin tawkibagi gas lakpa amadi pikiba stock pollution gas lawkibagi amadi marilineba tre sangseng kupna yengsin ki MS Kongnang Gas Agency gi official amana phangdokibada
Manipurda thokliba irang asina maram oiraga red zone da leiba Haran Valley Indian Gramin Bitraki office su mafam sida oiraga home delivery chatli aduga mamangda internet phangdabana maram oiraga backlog leibasing nauna chalan entry tawbada nauna subsidy changnabani subsidy changlak libasinggi gas lobodi leite hairi ngasige khongchat aduda OSD POL haubam bobina phongdokhibada local media da paw yorakpadagi MS Khongnang Gas Agency asina miyamda kari karamna cooking gas phangalibage haibadu yingsinba lakpani haukiba tha sigi nipangi gas ki transaction report yengbada opening balance drama humudra taret stock receipt chahum kunmari fill cylinder taramathoi defective cylinder nifu issue cylinder chahum kuntra manga empty cylinder chani humudra ge record phangle daily sales record DSR amadi ate chesa sing Chang Sing Ningthina record tauramde gas stock su physical da leibaga system da leram libasiga manaramdre manager so out of station oibana chap chaba reporti phangbangamdre aduga physical appearance ka di report manaramdre maram sina makha taba investigation su tawkhigani amadi miyam da chang naina gas phanganbada khudong chadaba leibasing khangdoklaga miyam da chang naina phanghanaba hotnagani Mafam sida natana Manipurgi atay mafam singdasu gas sang naina phangdaba leiragadi department ta paw pibirau yingsinjage haiki physical da lei siga system da lei siga yengna matamda chanadre aduga moida restar singju maintain tawde adegi ngasai gi DSR ke kai su moida maintain tawdaba pot am leirame madu akoina ju yam kan instruction pijarame mathang akoina kayumba surprise visit lagta gadi sigi kano system sing leitaba singsi su phajana thambiram mona akoina moida request tawjare aduga kaigumba any agency mana akoina smain inspection lakchaba matamda hairiba document sing ase adegi home delivery gi leiba kano say documents as if Hazana Tambiram the target the Apoimogi Matak agency since he matakta action logzagani. Thank you very much. Matang asida nungthulgi paw sanok evaluation jari mi eng tabiri besingbu amokana kurum jari.